Meeoi sagol manbagi wathok chiknaba Meeoi ahum fagatuna wahang pahong pulisna chathaba hourakle korongan bakhumangi matenga loinana fagat pangamkhiba ni haina Manipur Pony and Polo Player Welfare Association. Governor na buffer zone laite high krabasu dolai thabi dadi adumak lairi khunja sing India lengana state asida chathariba luzadaba thong lepkadabani amuko. Governor gi press statement amada buffer zone laite haiba wafam leikrabasu awang maikei gi oina dolai thabi puruf madi Maibungkhulgi Sadu Lampaki tungan mafam ahumda barricade khaduna changthok changshin tawba yadana buffer zone lairi. Masida Manipurda lairiba president rule asina karamna buffer zone laite haribano haina litan pokpi gi khunja amana hanglakli. Barricade amadi buff wire khaduna lairiba mafam adu ubada hiramasiga mari leidana hangba wahangda khunja amana hai. Central forcing na buffer saduna barricade sing khaduna thamliba asigi manungda maite gi khul ahum lom lairi Manipur gi governor na buffer zone laite haibigi wafam adu proof Maibungkhulgi Sadu Lampak amadi dolai thabida lairi maram ahumakta barricade khajalaga mi amata chatpa yadana thamli buffer zone gi manungda maite khul ahum lai khul asi change haiduna permission launaba hairubada matik chaba security arrangement tawdri amadi laiti haiduna laithoktuna lairi khunjaduna makhatana high statement dugi matungina buffer zone laiti haiba taragadi IDP sing lanjena duna lairiba sing masa masa gi mayumda changhallo amadi akaya toi tawriba mayum semjen hallo irang sina maram oiduna amanga ta thokraba mayam adu masa gi mayumda ngasi fawba changlaga yengba faw phangdri Hourakle ba fibam amadi lairiba khudam changdam sing asida buffer zone laiti hariba si kamaina no masi achobo wahang amani mahang hai Litan pokpi gi akoibada Central Security Force mayam diplomat tawraga maitei singleng bafaw yahandana thamle nakalamaromdana khul mathaki chingda logi wangmada lambi kaklakli haribe illegal oiba lambi asishu semdana ba governor da cherol piduna haikhiba laikhre hiram asida su kangpupi forest gi maikai degi lambi asi illegal ni haina lauthokre loinana Imphal East DC da cherol singsu pisen kre laibak thibadi ngasi fawba thaba amata paikhatana lairi haiki nakalamaromda Indiana namlo losilaba Matung chatharakliba luzadaba thawong sing asi yamna laibak thibani maromdom leijora malamdam asigi hak khudingmak matpagi thawong khudaktagi lepu haina All Manipur United Clubs Organization amuko gi president Sorokhaibam Sanjoyna phongdokre amuko amadi chaminariba lup sing punduna chahi ahum fajilaklaba lamdam asigi irangna awaba kaya mayoknaraba litan pokpi gi khunja singda angamba cheng hawai alu setna innaba fi yauna angang sing library amadi school uniform sing mateng pibagi thoram litan pokpi YSC ground da pangthokhibada wafam asi mangna phongdokhibani Tengmang potlam bianthokpagi thoram aduda amuko gi president Sorokhaibam Sanjoy Committee on Human Rights Manipur gi chairman Fulindro Koncham All Manipur Women Voluntary Association gi president Yumkhaibam Kunjarani Poirei Leimaro Apun Mamaira Paibi Association gi President Soraisa Memcha Manipur Student Federation MSF ki Vice President Ningombam Prem amadi Village Development Committee litan pokpi gi chairman Wahengbam Nimaina Das member oina sarugyaki Loinana khunja kaya amasu sarugyaki thoram asida Sanjoyna makhatana hai chingna koisinba chingleibak hainariba mafam asida section khaidoktuna nungsinaba yadanaba khaibung tanaba mawongda ngalingai matamda silamba amadi hojik suli sangsitna sinduna lakli Indiana thengkhang kayada lamdam asibu namsinduna thamnaba yekhai thingaiba lisang sitna chatharakli lamdam asigi economy education agriculture industry amadi tongan ba sector singda fall ohelakli hiram khudimangta Manipur gi hak matuna lakli tourism agriculture forest ki pothok RN culture sport amadi leiriba tongan ba hiram singda karigumba award pa mata leitroba lamdam asi namsinduna thamba amadi thugaina ba honarakliba asi lamdam asida khunda minariba singna wakhal taminasi ing chikna tangdu leitana leiba pamba Manipur miyamna India lengana terrorist ki thawong kaya chathaduna lamdam asida khunda minariba kanglu furup singbu mache tana ba honariba thawong sing khudakta gi lepkadabani amadi chatharakliba thawong sing asida su miyamna wakhal taminasi amadi thengnamina bachangi Indiana Manipur gi hak khudingmak matlaga su lamdam asida leiriba sing honaba kanba suba nomba kanba pothok puthokpa ngamnaba honaba tai puthokpa yaba pothok puthoksi lawu singu gi thabak khumang chausil handuna hangduna leiriba labu lamhang sing mahai marong thajinba amadi tongan ba isana isa thabak pizabagi senpham sing paikhatpa mathau tare mipal tangdana ba honabada ekhoi gi pothok na mapan gi market yohona ba honarasi anoba Manipur amadi anoba lamdam ama purakna ba honabada leiriba miyam gi thodang changi haiki IDP oina leiriba Meeoi lising humphuro masigi waroisina ma thubada purakadabani chahi ahum farakadoraba
Tangdu leitadabagi fibam asina awaba nanglaba IDP singi special package kaloinana health amadi education sector sing laingang na fagathanaba honagadabani khamthengna waraba miyamda toliba loan sing bank sing na kokpi bayawna chahi tara tax loba toktuna sotharaba khudingmak nauna hodokpa ngamnaba India laingang na singadabani IDP singi initiative government na logadabani amadi central na kaitharakpa fund sing masa masada yongadabani haiba wafam sing thamki chahi 64 manga surabi nupi ama mayumda Tamthina Hatlamle chahi 64 manga rom surabi nupi ama Masamaki mayumda Tamthina Hatlamle Thamlamle mihat pakhang mangamdri hakchang police na lokalaga rims ki miral sangda thamkhrei thaudo ase Singjamai police station ki manung chanba Singjamai oinam chingal da thoki bani laikhidrabi nupi adu ki maming oinam ningol thoibi 64 manga apokpa laikhidraba ibom cham mubi kawi yumgi kangthol makada fina yomsil laga asibakchang oina leiramba ngasi nungthil Yumgi Meeoi singna thengnakhibani mahaki masa amadi mamaida da thangna yanbagi dakfam kaya leirambaga loinana makhut yet ngaksam amadi khutsa singsu thangna lenthatlamki thodok thokpham da Singjamai police station ki kangbu amadi forensic expert yamna laktuna yengsilaba matung hakchang laukholaga rims mok ta thamkhrei Singjamai police na thodok sigi matangda case ama laukhatkhrei laikhidrabi Oinam ningol thoibigi pongminabani manaw nupi atombi oinam bimolana phongdorakpagi matungina mahaki parental home gi Meeoi singna machi asi haukiba thangja numitegi thiba khangre haina pau pirakpadagi ngarang mahang masa parental home da laktuna machi bu miyamga loinana yum amadi akoiba mafam da thiba khangdana lerekpani ngasi sumakhata na miyamga loinana thibada nungthilda yumgi kangthol makhada mahaki machi asi fina yomsilaga suina lerama thengnabani thodok thokpham da local MLA yumnam khemchan amasu Imphal West SP masa laktuna yengsinki hamkhai sambal khabagi thaba quality yaudabana irai na kakthutpa ngambani police sakhangdaba Meeoi kharana lona border lanthokduna atopa nakalda chanaba honabada border fencing kakthalanba mari ogini haibagi chingnaba manipur police ki maikaidegi phongdorokpaga loinana BRTF na hojik ngamkhai sambal khabagi thabak chathariba asi quality leitabana irai na kakthutpa ngambani haina su phongdorakli senior police officer amana phongdorokpada Chandel district ki indo memar ngamkhai paringda leiba LS Jamnong 5 village da nauna khaba ngamkhai sambal sing border pillar 62 gi manakta lamhen tuhenba kharna lona border fencing kakthakibani fencing kakthalaba matung border lanthokuna chenkhiba oigani meter 150 rom sangna border fencing gi makhong 47 rom makhong da ningthina kakthallaba matung inthuduna thamlamba tha sigi taraga tarukta thengnarakibani haidi ngamkhai sambal thadallaga inthuraga thamlamba adu border road task force BRTF ki construction team amana mafam aduda lakpada thengnakhibani Ngamkhai sambal thadalamba adu New Somtal area manak border pillar 62 amasung subsidiary pillar 62/2 gi maraktani kakhalamba adu January 14 amasung 15 gi lona badu chathakibani ngamkhai sambal thadalamli ba mafam adu dagi chorana kilometer makhai amarom chalaga mi tamani LS Jamnong 5 khul asi yamna pikpak Kuki khul amani khul asi yum yangkai humfurom leibani police official singna makha tana phongdorakpada miscreant sing aduna ngamkhai sambal kaktatpa adu Portable generator sizinaduna post and kaktatpani mamang chahi 2025 ki December 2 gi numidang sa Chandel district ki Somdaw khulda leiba border pillar 67 gi manak meter chamagi yangkhai chani rom sangna ngamkhai sambal thadatpagi thodok laikhre hari tha sigi taraga tarukta ngamkhai sambal thadalam kheba duga matangda Molcham police station da FIR ama lokhatuna thigatpagi thabak chathari Molcham gi police team amana su LS Domnong 5 khulgi yumthong khuding changduna wahang pahong tawbaga loinena mafam adu vulnerable area oibana mikup na home singna lainaba su khangan khre haidi police official singi maikai degi district police ki jurisdiction manung da lairaga sungam khai paring ngak senba amadi yengsinbagi thabak Ministry of Home Affairs ki makhada ahanba amasung 17 suba sam rifles na tawbani border control tawbada police ki thodang ase yamna pi hojik fawbigi oina ngam khai paring saruk asida border security force BSF ki personnel thamduna ngak senbagi thabak chathade Official sing asigi maikai digi ngamkhai sambal khabagi thabak chathariba ase quality yaudabana Lamhenbasing na irai na kaktatpa ngambani hana su phongdorakli Amaromda All Manipur Travel Film Organization Manipur at form na senduna pangthokkiba Peace and Prosperity ka music concert amada sarugyakiba MLA thongam Biswarjit na ngamkhai sambal thadalamba dugi matangda state asigi border area ningthina ngak sen mangamgadaba mapangal kanba lenga ama darkar oiri haina thoromgi nakalda pawmi sing unabada phongdokhibani thoramadu hill over lane haiba team da Chandel da mangthokibani thongju kendra gi MLA thongam Biswarjit na makha tarduna illegal immigrants sing ngamkhai lansilaktuna changsilakpa thingnaba amadi ngamkhai da atai anti social activities sing chathabada thingnaba center lenga na border fencing ki thaba ase paikhalakpani laibak thibadi lenga na paikhalakliba thaba ase bu aremba tahanaba honrakliba Lamhenbasing mathakta authority na kanba miyeng changduna logi makha da chapchaba action logadabani haina su phongdokhibani MLA Laurembam Rameswar na saba church sangha kre church sabibagi damang lakadaba mikhalda White House chiru gi khul hubna Rameswar da board piragani lauthokre
Kairau Kendra MLA Lamhenbasing Ramesur Meeoi na Waithau Chiru the Nauna Saba Waithau Chiru Baptist Church building among us Sangadu Miam the Kusinakre Waithau Chiru Village Authority na Senduna Pangtoki Basanga Bagit Horam Adu the Sarugiaraduna MLA Lamhenbasing Ramesur na Hai Manipura Kunda Minari Bakanglu Furu Kuding Magna Lamdamasi Mausagi Pibam da Hanjilakna Bapuna Hona Minasi Magna Kendra Sigi MLA Oinatau Purak Padagi Hauragangasi Fawa Kendra Si the Lariba Christian lining the Tazaba Meeoi Singi Church Mapan Saduna Kusin Nabangam Cray Nasi Saba Loiduna Miam the Kusin Nariba Waithau Chiru Baptist Church ase khulasi gi miyam gi yenglaga mahagna achangwa senpham puthokduna sabani matam kaya dagi hauraga khulasi gi matik chaba church building leitabana awaba kaya thengneramba adunga sidagi kuklagani magna makha chana hai kanglu furuf kaya na khundari ba kairau kendrada kanglu furuf khaidena manaba mi engi makha da miyam gi development kaya leptana tawkhigani ngasigi nungairaba numit asega loinena lamdam asida hanadagi leiraklaba yamna nungaiba tangdu leitabagi fibam adu amuk hana hanjulakpa oirasanu haiba wafam so MLA na thamki ngasigi thauram aduga mari leinana Waithau Chiru village ki chairman SR Thoring Song na hai Waithau Chiru khul asi kairau kendra gi manung chana laiba Chiru furuf na khundaba khul amani ngasi fawada kendra sagi MLA Lamhenbasing Ramesur na yingsin biduna lagli khul asina chahi kaya dagi ningthi raba church building ama laibagi manglan ama mangjarakhiba du MLA Ramesur na kanna honabadagi mangfaung na bangamle MLA gi maikai dagi church asi sanaba lupa lakh yangkhai gi mathakta mating pangbaga loinana sabaga Changba polam kaya sumateng pangbigi mangna makha chana hai khulasigi miyamgi pungning wakal khangna thabak toriba MLA Lamhenbasing Ramesur da lakadariba mikhalda khulasigi bochar pumbana amata chithadana bot pi bahaina warif lore MLA Ramesur gumba kanglu furupu khaidana masada chauthokpa pongthokpa leitaba leiba miyamgi yaifanabagini hairabadi leijaba pumba kathokpa ngamba MLA asi atangbani haiba wafam su thamki ngasigi thoram aduda Dolang Chiru Baptist Church ki pastor Reverend Jem Thoitek Lamdangmai Baptist Church ki pastor SD Victor Waithau Chiru Baptist Church ki pastor Reverend HD Sekholet Dolangi Hanagi ADC member Alar Thoitek yauna tongan bakul gi chup sing church ki member sing su sarugyakhi German Road Tiger Road pu Kuki refugee sing na makhoi gi lifeline ni haiba wafam ZWF na yakhi Dre Kuki refugee sing na German Road amasung Tiger Road pu makhoi gi miyam gi lifeline ni haina claim toribo wafam Jaliarong United Front ZWF na reject tobaga loini na wafam masi Jaliarong inpui naga miyam gi historical traditional amasung customary right pu ikai khumna daba amadi lana lamjing bani hairi ZWF na thadorok pa cherol amada naga miyam gi ayaba yaudana amadi lawful authorization yaudana naga gi traditional amasung ipai puna thamlamba lamkhai manungda siguma lambi semgalakpa Jaliarong inpui naga community na yaroi lambi si makhoi gi drug trafficking arms smuggling amadi atai illegal activity kaya chothaba yanaba semlakpa lambi ni masing khangdana illegal immigrant sing asi changsilakpadagi ngasi lamdam asigi yellow furup singda choba singnaba ama oirakli bani hari state amadi center lainga ki security force singna makhoi da sinari ba mathau pukchel singna tawgoda bani Kuki lalauba singa khusamnana chadminabagi thawong achumba nate masina hena chawba irang ama thoraknabagi maram oigani frenasi gi oinadi Jaliarong ipai puna thambiraba lamkhai manungda matam pumbada popi thabagi mayok thalaigani amadi popi thaba singi mathakta duma makha tana kanma mi eng changani hari yellow furup singi hak kanba ipai puna thamlamba lamngak sen bahai basi Jaliarong United Front ki lengdroba thodangni haina su phongdorakli RAB gi personnel amamiam na phubuda secret Bangladesh ta laiba adugi masing yamdaba furup singbu furaga hatpagi thodok lepa leitana thoklingi chero asida laiba adugi singtha ningai oiraba paramilitary force rapid action battalion RAB gi personnel amamiam gi mof amana phubuda secret hari local media na thadorokpa report amagi matung ina chitangong da miam na phubuda leikidraba personnel adu Abdul Matlif Kawi amasung mahak RAB gi Deputy Assistant Director ni thodo aduda atopa personnel ahum so panangki mof aduna maram oiduna tongan police officer kaya su miyam na fazin ki hari Churachandpur gi relief camp taraga mari gi report tha ani gi manung da piraknaba Supreme Court na khangan khrei May 3, 2023 dagi haurakhiba lana sina maram oiraduna Churachandpur district ta hangba relief camp taraga mari da changjafam laurakliba IDP singda phanganba kudongchaba singi matangda tha ani gi manung da report piraknaba Supreme Court na Justice Gita Mittal na luchingba member ahum gi committee na direction pi khrei Supreme Court ki direction asi ngarang Chief Justice Surya Kant na luchingba Justice Dipankar Datta amasung Joy Malia Bhakti Yaba bench amana khangan khibani Apex Court asida Anthony Naula Kauba petitioner amana Churachandpur gi Deputy Commissioner gi mathakta SLPC number 1456 of 2026 file tawraktuna district asigi relief camp taraga marida changjafam lawraklaba Meeoi singi nomagi punsida tangai fadana changba potlam sing phangandre hairakkhibani petitioner asina wakat asi Supreme Court file tawraktringai gi mangoinana High Court of Manipur da file
तौखी हारी अदुम ओइनमक हाई कोर्ट की माइकैदगी वाथोक असिगा मरी लेनना मेंबर अहुमना साबा कमिटी अमना थिजिलिबनी हाइदुना वकत अदु खनखिदबनी हाइखी मरम असिदगी हाई कोर्ट ऑफ मणिपुर की फिरफ अदुगी माउक्ता सुप्रीम कोर्ट वाकलखिबनी एपेक्स कोर्ट ngarang मैटर असि लौखलकपदा स्टेट ऑफ मणिपुर की माइकैदा एडिशनल सॉलिसिटर जनरल आइश्वर्या बाचीना लेपखी अदुगा चुरचानपुर की रिलीफ कैंप सिंग लैबा आईडीपी सिंगी मतंगदा पिसिलकवा वाका चेरोल सिंग जस्टिस गीता मित्तल की कमिटीदा खुसिनखरे अमसुंग कमिटी असिना येंगसिली हाइना फोंदोखी अदुम ओइनमा कोर्ट की माइकैदगी कमिटी असिना वाकदा सिगा मरी लेदना यारिबा मखै था अनि की मनुंगदा रिलीफ कैंप तरागा मरी असिगी रिपोर्ट पिखलकनबा डायरेक्शन पिखिबनी हारी